Loya amadi mahaki mamanaba mari nungtigi adumna sandyada Loya gi Flatta faminaduna wari sanaduna leirami. Makoi masen amana amagi wari linaduna amana amabu sithanaduna fagi taunaduna noktuna famduna wari sanaduna leirami. Mase makoi mangagi nungtigi routine oirami. Ayuktana puna college kaminaba amadi sandyadana Loya gi Flatta aduda faminaduna wari sanaba. College ki student nupa masa mangana puna faminaduna wari sanarabadi wari adu kari wari oiramgani haibadu nakhoisu khanglamlani. Karibu oigani makhoi ki college ki class ki nupi singgi amadi canteen da pochai sotpagi bill gi oirami. Wari sanaduna leiringaida makhoi meyam adugi maraktagi mamanaba Bony ka adugi kachi namada nga aduna Leiba Mingsel amada munna yengduna famduna leirami. Amadi mahaki masagadu ubada Mahakna Mingsel aduki manungda karigumba angakpa posagama ubasu malami. Mahaki haksang adu khara niklami. Amadi mahaki maithong adu urubada Mahakna karigumba akiba posagama urubasu malami. Mahaki mataw adu ubada Loya na sumna hanglami. Kaidawrage Bony nangbo? Karigino nangna Mingsel aduda aduk munna yengduna leiriduna. Maduda Bony na makhol adu tablapna. Masigi Mingsel asida nupi amagi makhong uba fangi. Sida lao noisu sida lao yengo singo. Makhoi pumnamak famlambadagi khudakta haugalami amadi Mingsel aduda yenglami. Adubu Mingsel adudadi makhoina karimata uba fanglamde. Makhoina Mingsel aduda masagi masakhakta uba fanglami. Bony madu ubada pungangaglami. Bony na hojikta urambani kadaida mangkhraba yano. Mahaki maithong aduda pakhatpagi mami adu hojiksu tarami. Adubu mayamna phagi tawduna nongna birami. Makhoi mayamna Bony bu phajana sida birami amadi asumna hairaklami. Nang ama nupi gi maramdata khandana leibra kaino. Mafam pumnamakta nupi tani nangna urise. Makhoi masen phagi tawnaduna sandhya adu adumna hauki amadi makhoi masagi mayumda amuk hanaki. Mamanaba sing adu chatkraba matungda Loyana Mingsel aduda yenglami. Mahakna Bony na hairamliba adu asengba oiramgadra haiduna khalami. Kanana khangi Mingsel aduda karigumba ama yaurambasu yai haiduna su khalami. Tawbaibudi Loya asumba Bhoot Pret ki wari asi thajaramde. Adubu Bony na hairamliba adu asengba oiramgadra khanbadagi amuktangdi yenge khanduna yengba oirami. Mingsel adu asangba Mingsel ama oirami. Mingsel adu ka adugi kachin amada faglangda nga aduna leirami. Mingsel adu faglang adugi support lauduna nga aduna leirami. Loya ki flat adu yamna chawbabudi oiramde. Flat adugi ka macha amada Mahakna tumnanaba fabung ama tharami. Ka adudagi hek tholakpada side amadana bathroom leirami amadi side amadana kitchen. Side ani adugi mayaida yamna piklaba lambi ama leirami. Lambi adu ihang-hanglami. Chumtring chatlagana yumadudagi thongnanaba thong ama palami. Mahaki flat adu lampi mapanda leiba piklaba building ama da oirami. Building adu mathona home lonba building ama oirami. Amadi Loya ki flat adu second suba floor adu da oirami. Mahaki flat adu gi mamangda flat ama su leirami. Flat adu da ahan matai manau ani khakchu leirami. Ngai hak leiraba matungda Loya chak toklaga mahaki fabung adu da hiptuna potharami. Mahakna tumthagi hek tawbaga ikhang khawtana khangau haugalakhi. Mahakna mahakpu kanaguma mana kanna ilakpagum tawrami. Mahakpu kanaguma mana illaga hogdoke tawbusu malami. Madu ubada Loya yamna pakhalami amadi kirami. Mahakna khudakta hogatuna ka aduki laida du thalami. Amadi kitchen da chatuna ising bottle ama puduna laklami. Matam madu ningthamthagi matam oirami. Adubu Loya ki haksang adu humangna punglupluplami. Mahaki mihun adusu yamna kanna chongba hauraklami. Ai hak leiraba matungda masa adu pakhalamba adu faraklami amadi sor adu sangna holami. Mahak amuka fabungda changduna hiblami amadi mai adu muthalami. Adubu ngai hak hiblaba matungda Loya mathamoy aduda khara kitupkirum tawba ma hauraklami. Mahakna sandhyada Bony na hairamba Mingsel manungda nupi ubagi wahai adusu ningsinglaklami. Aduga haujigna mangonda khangin ilakpagi thokdog adu khanduna leirami. Mahaki thamoida mong-monggi wakhal kaya ama laklami. Loya numida adugi ahing adu uchin nachina tumkhi amadi ahing adu adumna hauki.
Mathangi numit nongalaba matungda Loya kibabudi yamna kirami adubu mahakna ngarang ahingi thoudik adugi maramda Kanamattana karimata hairamde. Mahakna masipumna magasi oithoktabani haiduna khalami masipumna magasi mahaki wakhalna oiramasu yai haiduna su khalami. Sandhyada Bony na hairamba Mingsel manungda nupi ama ubagi wa adu mahakna henjina khanjilubadagi mahaki wakhalda mong khalakpa oiramgani haiduna su khalami. Amadi Mahakna thoudik asibu numit kharani di kauthoklami. Mahaki amadi mahaki mamanabasing adugi punsi adu hanagum normalda hanjilaklami. Ayuktana college amadi sandhyadana Loya gi Flatta college amadi numit chupagi wari sanaduna famba. Numit kharani gi matungda Bony Loya gi flat aduda laklami. Mahakna numit adugi ahing adu Loya gi flat aduda leiragi haiduna khalami. Nongdang adu Loya amadi Bony faminaduna harau na chak chaminarami amadi chak toklaba matungda makhoi ani fabung aduda tumba changlami. Adubu Bony na fabung aduda hipna Mingsel aduda Mahakna mamangda ukhiba nupi adugi makhong adu yanduna leiba urami. Amadi Mahak hanagum Mingsel aduda munna yengduna tumina famduna leirami. Mahaki mideng adu Mingsel adudagi sungong honglamde. Loya na Bony gi matawadu munna yengduna leirami amadi Mahakna Bony da karimata hairamdana fabung adudagi kumthaki amadi Mingsel adubu yengba chalami. Adubu Mahakna handaksu Mingsel aduda karimata uba fanglamde. Mahakna uramba haibabu mahaki amadi Bony gi masak adu khakta urami. Matang aduda Bony na Asengbani aina harise Mingsel asida aina nupi adugi makhong uye nupi adugi masakti uba fangde. Nupi aduna handaksu mamangda Mahakna selamba skirt adu selame skirt adu mahaki makhu fau yawe. Bony mado haina aduki matikta kirami haibada Mahak mafam aduda kappa horaklami. Mahaki thamoida akiba amadi leirami amadi kapna. Loya aigi thamoy asida kariguma nungaitaba ama fawe. Ai nupi asibu khangbagum su tawe. Amadi nupi asi kariguma khudongthiba amada taduna leibasu male. Loya Bony gi wahay adu tabada pungangaklami. Mahakna ikhang khangutana Mahakna angang oiringaida takiba wa ama ningsinglaklami. Mahaki mabokna karigumba mi amana yamna thamoy kaina nungaitana amadi wana sikhiba tarabadi mi adugi thawai adu lanba ngamdaduna koipai paiduna lei. Amadi ahingba mi amada mahaki thawai adu uhanduna mahaki awaba adu fongdoknaba honai hairamba wahay adu ningsinglaklami. Bony dasu nupi adugi thawai aduna mahaki awaba adu fongdoki haiduna uhanba oiramgani haiduna khalami. Loya na Bony gi managana aduda nanthabiduna ising glass ama pithaklami amadi tumnanaba hairami. Ising adu thaklaba matungda Bony gi haksangda fauramba nungaitaba sing adusu khara faraklami. Mahakna masa mathanta themjarami. Ngaihak faminaduna wari sanaraba matungda makoina ka adugi laidadu muthalami amadi tumnanaba honarami. Adubu laidadu muthatkibaga minute amamuki matungda makhoi anina nupi amna kappagi khonjel ama taraklami. Nupi aduna kappagi khonjel adu Mingsel adu ngaduna laidiba adugi manakta leiba thongnao amadagi laklami. Khonjel adu tabada makhoi ani pungangaklami amadi kibasu faurami. Makhoi ani mamai adu onsinaduna amana amabu yengnaduna leirami. Amadi tabna fabung adudagi kumtharaga thongnao adu tamna chatlami. Yamna Ngakpadi makhoina thongnao adugi manak hek yobaga ka adugi laida dusu masa mathanta thalaklami. Hauzik nupi aduna kappagi khonjel adu Mingsel adudagi laklami. Handaksu nupi adu Mingsel adugi manungda leiba urami amadi nupi adugi masak adusu uba fanglami. Handakti nupi adu Bony Nattana Loya nasu mayek sengna uba fanglami. Nupi adugi saktam adu yamna akibagi saktam ama oirami. Nupi adugi mamitagi igi mapisu chentaraklami amadi nupi adu kanna kaptuna leirami. Loya amadi Bony nupi adubu ubada makhoina lepliba mafam aduda chapleptuna leirami. Makhoi anina flat adudagi chengi haiduna tawrabasu makhoi ani mafam adudagi lengba fongamlamde. Makhoi anibu kanaguma mana fajinduna thambagum malami. Makhoi anigi masa adu chingsinkibagum sumalami. Ikhang khangautana Bony na Mahakna mamangda mathamoida faukiba nungaitabadu amukasu fauba horaklami. Mahakna mahaki thamoida fauriba si karino haibadu khanfam ama khanglamde.
Matang aduda ikang khangotna flat adugi thong adu hangdorakhi amadi mamangi flat leiba hanuba hanadu chela chela duna ka adugi manungda changlakhi ahan adugi makuta laigi photo amasu pairaklami amadi yamna thuna thuna laison amasu solami ahan aduna laigi photo adu mingsel adugi mamangda thamlami ngai hak leiraba matungda nupi aduna kapagi khonjel adu lepki amadi nupi adusu mingsel adudagi khangmang mangki ahan aduna nupa macha ani adubu famungda phamalami amadi mamaida ising khara khiklami ising adu khiklaba matungda nupa macha ani adu wakhal taraklami nupa macha ani adu aduki matikta pakhalami haibada makhoi ani kadaida leiribano haibadu fau khanglamde ahan aduna makhoi ani gi phibam adu ubada makhoi ani bu mahaki flat aduda puduna chalami amadi ka amada tumhalami mathangi namit nongalaba matungda makhoi ani hawgalaktuna fabung aduda famduna lerami makhoi ani hojik masa adu khara nungairami amadi wangangbada makhon adu khara senglami ahan aduna makhoi ani bu breakfast taunadaba haiduna kauraklami ahan amadi makhoi ani breakfast tauduna famduna lerami ahan aduna breakfast tauna loya ki flat ta leiba mingsel adugi manungda leiba amadi ngarang ahing yamna kana kapkhiba bhut nupi adugi maramda hairaklami nupi adu loya amadi bony na tamliba college adudagi oirami makhoi dagi chahi manga taruk senior su oirami nupi adu mahaki piklaba khongang adudagi mafam aduda lairik tamba lakpa oirami nupi adu mahaki college aduda tamba nupa amaga nungsinarami adubu nupi adugi imung manung aduna nupa adubu pamlamde nupa adu apikpa jati amadagi oirami nupi adunadi nupa adubu thamoi sengna nungsijarami maram aduna nupi aduna mahaki imung manungna haibawa amata taramde nongma nupi adugi khundagi mi manga taru muglaklammi mi sing aduna ahanbadadi nupa adubu yamna thina phubirami makhoina nupa adubu phura duna flat adugi mathaktagi langtharaklami nupa macha adu flat adugi makhada ina pungtai taituna haifet koina ta aduna leirami ai hak leiraba matungda nupa macha adu mafam aduda yamna wana sikhi amadi nupi adubusu mafam aduda hatoklami thogdok adugi numit kharanigi matungda mising adubusu police na loina farami numit adudagi nupi adugi thawai aduna flat aduda kapagi khonjel asi mi kaya manasu tanare nupi aduna kapagi khonjel adu nakhoina ngarang takiba khonjel aduga chapmanei karigumba flat aduda nupa macha amakhakta leirabadi nupi adu flat aduda amuk leiba lai adubu karigumba imung manung oina leiba laklabadi flat aduda kaisum taude haiduna hairaklami hanuba aduna mukasu ngarang ahing adu nupi aduna kapagi khonjel adu tabada ai nakhoigi flat aduda chela duna lakibani ai ka laglamdardi noi hairaga tumina leikhi ahan aduna tumina leikibaduda loyana laglamdardi kari harino uncle haiduna hanglami ahan aduna nofe tauraga kaisum nate deibunga haukhre maduge maramda yamna khallurano haiduna hairaklami loyana numid aduda khudakta flat adubu thadoklami ngasi phabo loya amadi bony na numit aduki ahing aduda ahan adu laklamdrabadi kari thoglamgani haiduna khanduna leiri adopna wari asigi maramda kari khalli habadu comment soidana ibiramo wari asibu karigumba mayamna pambi patargadi channel asibu subscribe tawbiramo amadi video asibu like and share amomta tawbiramo mathang video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari